अहनबदा मरोइबा पाव रिलीफ कैम्प तरामरी की रिपोर्ट पिखलकनबा गीता मिटल कमिटी दा सुप्रीम कोर्ट खंगनख्रे जनवरी 19 की खोंगसत सिद्धा लेप्तना सुरुप खुदिंगमंग सरुप याबियो है वाईपीडी फोटो सासनबा जीएसटी आईटीसी केस का मरी लेना मणिपुर याउन स्टेट खरदा ईदिना रेड सथख्रे ngasi harau kumai mela hausin ching ba tawbada universal mothers organization na athing ba thamkre amkhai sambal khabi thabak quality yaw dabana idai lai na kakhatpa gampani ha police na phongdora sense pangthok pagi mayuk matam gi sangsilakpa khongjang da miyam na sogat pi aina jfd na phongdokre इंडिया लेंगांग मणिपुर की मथक से सथरीबा लोइलम की लिसत खुदक लेपदबनी है अमुकोना फोंदोक्रे जर्मन रोड टाइगर रोड पो कुकी रिफ्यूजी सिंह मकोई लाइफ लाइन हाइबा वाफम ZUF ना याखिद्रे सही हुमुद्रा मंगा सुरबी नुपी अमा मयुमदा तमथीना हालम ले हारे प्रीपाक मणिपुर की स्टेट डे की थौरम बॉयकॉट लाउथोक्रे कंगलाई पाक कैदौनुंग दे इंडिया की सरू अमा ओइरखिदे हाना पेपाक न फोंदोरम अमदे मैतै न कौब्रु चंगबा ngamlaktabasi मितै की हौरखम मांगहनबगी चौब खुदम हाना जॉय चंद्र कोनथौजमना हाइख्रे खुमजरी वाहोंग रेडियो न पिजाबा मॉर्निंग न्यूज पेपर रीडिंग मिजेंग ताबिबा मदि ताबिबा सिंबो पुष्पारानी लाइसुमना तरामना उक्सरी मरुओइबा पाउसिन सनोक न पिजरी चुराचानपुर रिलीफ कैम्प तरामरी की फिबम की मतंग कुपना यंगसिलगा मसी रिपोर्ट था अनि की मनुंग पिखलकनबा सुप्रीम कोर्ट ना जस्टिस गीता मिटल कमिटी दा खंगनख्रे सुप्रीम कोर्ट की चीफ जस्टिस सूर्यकांता जस्टिस दिवांकर दत्ता अमसुंग जस्टिस जॉय माल्या बाक्सी की डिवीजन बेंच अमना मणिपुर की चुराचानपुर रिलीफ कैम्प तरामरी की रिपोर्ट पिखलकनबा गीता मिटल कमिटी दा खंगन खिबने रिलीफ कैम्प तरामरी असिदा लैबा अवात अपा कया लैरे मसी मतंग द थिगनबा डायरेक्शन पिबिननबा हाई कोर्ट ऑफ मणिपुर दा थारकपा वकत अमगा मरी लैनना कोर्ट असिना पिखिबा ऑर्डर सिंगनदुना पिटिशनर की माइकेदगी एपेक्स कोर्ट असिदा अमोहना लाखिबा वकत अमगा मरी लैनना डायरेक्शन अदो पिखिबने सथखिबा कोर्ट की प्रोसीडिंग दा पिटिशनर की माइकेदा लेपखिबा काउंसिल की माइकेदगी रिलीफ कैम्प तरामरी असिगी मतंग दे यंगसिनबिननबा हाई कोर्ट ऑफ मणिपुर दा थाखिबा PHAL अमा मैटर असी हानना सुप्रीम कोर्ट ना स्विच तौदुना लैबा मरमना खुद थिंगजिनबा ngamde हाइना हाई कोर्ट ना वायल पिरखिबने जस्टिस गीता मिटल ना लुसिंगबा मियोय अहुमना साबा कमिटी असिना रिलीफ कैम्प सिंगी मतंग दा रिपोर्ट के ममांग दा कोर्ट ता सबमिट तौखिबा लैख्रे अदुमा पुंगासी फाव अचुंब वायल फंगपा ngamdana lakli अमरोमदा मणिपुर स्टेट की माइकेदा लेपकिबा ASG ऐश्वर्या भाटीना स्टेट की माइकेदगी रिप्रेजेंटेशन सिंह हानना कमिटी दा पिखतख्रे कमिटी न सुवाफम अदुबो अयाबा पिख्रबने थासी कुंठा माथोय द सटकदोरिबा मियाम की खोंगसत असिदा सिंथा लेपिदुना फुरुप खुदिंग मंगना सरुक याबियो हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की कन्वेनर YK डिरेना पाउजेलकले लमफेलदा लैबा कोकोमी की ऑफिस दा पांगथोखिबा पाउगी मिफम अमदा कन्वेनर YK डिरेना इंडिया लेंगांग सिनकु की नार्को टेररिस्टिंग सिजनदुना येलहौ फुरुप सिगदा आवा चैथेंग पीबगी थबक खुदकता लेपगदबनी हाइबगा लोइनना इंडिया लेंगांग लौरिबा रोल असिगी मायोक्ता यानिंगदबा फोंगदोक्तुना मियामगी खोंसत असि चटकदबनी खोंसत असि नुमित असिगी अयुकी पुंग 12 ताबदा थामैबंथाव ग्राउंडगी हौरगा खुमल लंपाक फावबा चटलगा मफम अदुदा मियामगी बमिफम पांगथोकनी हाइरे लुपा करोड़ चाटुक यांखैगा निपानगी फैक GST इनपुट टैक्स क्रेडिट IT केस का मरी लेना इन्फोर्समेंट डायरेक्टोरेट ना केस असिदा चेनबा मणिपुर वेस्ट बेंगल अमसुंग झारखंड लैबा मियोय सिंगी युमदा ngarang रेट चथख्रे फैक केस असी अरुणाचल प्रदेश तगी हौरखिबनी
एजेंसी की पाव मतुंग इना प्रिवेंशन ऑफ मनी लॉन्ड्रिंग एक्ट PMLA गी प्रोविजन मखादा ईदिना थीबहुमगी थबकसिंग असी स्टेट अहुम असिदा लेबा फेक केस असिदा जेनबा मियोय सिंगी युमदा ngarang matam amatada sathakibani business tawba miyoy singna business ka mari leinana GST pibada makhoi tax liability hanthana ba input tax credit ITC goods and service tax GST gi legen oiba mechanism amani thibomagi thabasi Arunachal Pradesh ki enforcement directorate ED Itanagar office na tongan besting asigi police force ga khusamnaraga sathaki राकेश शर्मा अमसुंग असुतोष कुमार कोबा मियोय अनिना अरानबा ITC की खुथांग गुड्स अमसुंग सर्विस तसेंगना सप्लाई तौदना फेक इनवॉइसेस सिजनबा थेंगनरकपदगी इटानगर पुलिस न मखोयगी थबकता FIR अमा लौखतखिबनी थिगतपगी थबक सथबदा CD विनायक ट्रेड मर्चेंट कौबा Laitaba company amagi mingda lupa crore chatuka yankhai nipan lakh yankhai mangagi oigado ba sasinaba invoices sing phangba ngamki haibasi laitaba company asina leiba asigi tongan business singda tongan ba ming yankhai ga nipan sisinaduna setharambani haire January 18 Manipur State Hutte ningsing numina lakpada Governor Ajoy Kumar Balana Manipur miyamda Yaifa Pausel Pirakli. Class 10 amasung 12 ki exam naksilak pasan maram oiraga ngasidagi kumai harau mela amadi hausina chingba tawbada thingba thamlagani haina Universal Mothers Organization UMO gi maikedagi khanghalakli athingba asi ki mayukta thabak tawraklabadi maduda tholokpa apha phattagi teksa pumnamak masana pujagadabani haina su section wa thamlakle hiram asiga mari leinana Imphal West ki lamphel da leiba lupa asigi office ta pangthokiba pawgi mifam amada lupa asigi president M Sorojini na hai tungi yumbi oigadoriba mahiroi singi yengduna thamliba athingba sida miyamna su saugatpiyo corona laisat mamangdagi hawduna mahiroi singna mahai masing ningthina tamba phanglaktri athingba thamliba si kanagumba amagi mayokta nate tungi mirol gi damaktani lamdam asida tholiba irang asida mipum khudingmak wanaribani haibasi kaubagum tawribasi yamna laibak thibani irang marak asida tongan ba lamda leiriba artist singsu loina wanari haiba khangi adumakpu mahairoi singi punsi su kandaba yadabana khongthang asi kupna khanaraba matungta lawrakpani haibaga loinana UMO na lawrak liba phirep asida leibak miyamna su saugatpi hairakle Manipur da hauze uriba phibam asida census pangthokpa haibasi matam sadaba amadi niyom chumna pangthokpa ngamloidobana census pangthokpui mayakta matam gi oina sangsilakpa khongjangda lamdam asigi miyamna mapung phana sogatpi haina campaign for just and fair delimitation JFD gi maikedagi phongtokre JFD na sinduna parik naina satharakpa miyamgi miphamgi manungsana mayang Imphal ahong gaida khumal leipaki lamnyanba kanglof KLLK amadi Women Welfare Association WWA ga khusamnaraga pangthokiba miyamgi miphamda mathaki wafam asi JFG gi secretary finance Sudil Karamna phongdokibani kari maramgi India pumbagi pangthokadoriba mikok amadi yumkok masing thiwi thaba asi Manipurda pangthok piganu haina thingliba asigi maram miyam namuna khangminaba changi kanaguma phurup kharadi census asi pangthok pangaiduna leidibani maram asina lamdam asidagi mitop khandoktuna maram da halandriba phawa census ki thabak pangthok pa yaroi haiba khongpham asida miyam chap manana leminasi matang matamgi matungina khongjang kaya sangsalakpa yai masida miyamna su mapong phana sogatpiu haike Kuki refugee singna German road amasung Tiger road po makhoigi miyamgi lifeline ni haina claim tawriba wafam Jeliarong United Front ZUF na reject tawbaga loinana wafam asi Jeliarong inpui naga miyamgi historical traditional lamsing bani haide ZUF na thadorokpa cherol amada naga miyamgi ayaba yaudana amadi lawful authorization
yaudana Nagagi traditional amasung ipai puna thamlamba lamkhai manungda asigumba lambi semgalakpa jeliarong inpuinaga community na yaroi lambi asi makhoigi drug trafficking arms smuggling amadi atai illegal activity kaya sathaba yananaba semlakpa lambi ni masing khangdana illegal immigrant sing asi sangsilakpadagi ngasi lamdam asigi yelho proof singda achoba singnaba ama oiraklibani hairi State amadi center lengaki security force singna makhoi da sinariba mathau puksel sengna tawgadabani kukila lauba singa khusamnana satminabagi thawong achumbanate masina hena chawba irang ama tholaknabagi maram oigani Fran asigi oinadi yeliarong ipa ipuna thambiramba lamkhai manungda matam pumbada popi thabigi mayakta leigani amadi popi thabasingi mathakta adumak makhadana akanba mijang sangani haire Yellow Proof Singi Hak Kanba Ipai Puna Thamlamba Lam Ngak Senba Haibasi Jeliarong United Front Ki Leng Drapa Thodangni Hainasu Phongdorakli Sahi Humudra Mangarom Surabi Nupi Ama Masamaki Mayumda Tamthina Hatlaga Thamlamle Mihat Pakhang Bangamdri Haksang Police Nalokalaga Rimski Miren Changda Thamkre Thaudo Asi Singjamai Police Station Paduk Janba Singjamai Oinap Thigel da Thokibani Pawasimba Khata da Pijuri Laikidrabi nupi asigi maming oinam ningol thoibi sahi humudra ka mga apokpa laikidraba ibom sa mubi kawi yumgi kangthol makhada phina yom silaga asibak sang oina leiramba ngarang nungthil yumgi mioi singna thengnakhibani mahaki masa amadi mamai da thang yanbagi dakpham kya leirambaga loinana makhut yet ngaksam amadi khutsa singsu thangna lenthalamki Thaudok Thokpamda Singjamai Police Station ki kangbo amadi forensic expert yauna laktuni yengsilaba matung haksang lokhalaga rims ki mokta thamkhre Singjamai Police na thaudo asigi matangda case ama lokhatkre laikidrabi oinam ningol thoibi ki pokminnabi manaunupi atombi oinam bi molana phongdorakpagi matung ina mahaki parental home Miyoi sina mache asi haukiba thangsin numitagi thiba khangdra haina pau pirakpadagi ngarang mahak masa parental home da laktuna machebo miyamga loinana yum amadi akoiba mafamda thiba khangdana leirakpani ngarang su makhatana miyamga loinana thibada nungthilda yumgi kangthol makhada mahaki mache asi phina yomsilaga sina leiramba thengnabani thaudok thokpamda local MLA Yumnam Khemchan amasung Imphal West SP Masala tunasu yengsinki hairi Pripak no Manipur gi state day gi thoram boycott lauthoki baga loinana state lengak na leptuna pangthok tuna lakliba kanglai pang ni state hut phangki bagi niksing thoram asi kanglai cha singi mafam dati ning tamba mangan ba achoba namthak langni idai sa singna namthak lang asigi mayok ta leiduna Thoram asi saruk yapham thokte haina aina thingkraba lalholup People's Revolutionary Party of Kanglai Park Pripak na phongdorok paga loinana Kanglai Park kaidawnungda India gi saruk ama oirakhi de haiba wapham phongdorak Mitei na kaubru laifam len changbangam laktaba haibasi mitei gi horakpham manghanbagi chawba khudam ne haibaga loinana aikhoi gi lefsem lomda yauraklaba kaubru amadi thangjing gi khubam Kanba haibasi maitai pumnamaki thaudangni haina Justice Committee on Anglo-Manipuri War 1891 gi chairman Kwathosam Joychandrana phongdokre
WAPHAM asi Puthiba Lai Harauba Community amasung Puthiba Welfare and Cultural Society na Tripura Lengai ki Information and Cultural Affairs Department ki mateng loina na nahandagi pangthokpa hokhiba Tripura ki Puthiba Lai Haraubugi Nini Chanpa numita Guest of Honor oina saruk yaraduna phongtokhibani Tripura ki Aboinagar da leiba Puthiba Lai sangna pangthokpa thoram asida saruk yaduna Joychandra makata na hai Lai Harauba haibasi karino karigidamak pangthoklibano haibasi mitei pumnamakna khangpa mathau tai mitei gi laisemlon nainarakpada umang Lai Haraubi wafam kaduna satpa yaroi maitai sing kadaidagi horakhi haibado Kaubru Laifam Lengi senglaba wari amadi Kaubru da layam tinaduna Lai Harauba hongdokhibagi wari kaduna satpa yaroi adubu ngasidi mite ekhoina senglaba Kaubru Laifam len changba ngamdre masi aikhoigi horakpham manghanbagi achauba khudamni aikhoigi laisemlonda yauriba Kaubru amadi thangjing khubam kanba haibasi maite ekhoigi thaudangni haikhi ing signa santi oina leijaba pamba Manipur miyamda India lengakna terrorist ki thawong kaya sa thaduna lamdam asida khundaminariba kangrup phurup singi marakta machet tana bahonariba thawong sing Kudaktagi lepkadabani haina All Manipur United Club Organization Amuko gi President Chanjoy Sorokhaibamna phongdokre wafam asingarang Amuko amadi masiga punna chotminariba poire leimarol mara paibi apunba Manipur Committee on Human All Manipur Women Voluntary Association Manipuri Students Federation ga punna khusamnaduna sahi ahum phajilaklaba Manipur gi irangna soalaba leitan pokpigi khunja singda cha thak amadi phirol sing yauna angamba mateng pangwi thoramda phongtokhibani sakhangdaba miyoi kharana lona border lanthokuna atopa nakalda satnaba honabada border fencing kakthalamba oigani habigi chingnaba Manipur Police ki maikaidagi phongdorakpaga loinana BRTF na hauzik ngamkhai sambal khabi thabak sathari basi quality leitabana irai laina kakthatpa ngambani haina su phongdorakle senior police officer ama na phongdorakpada Central District ki Indo Myanmar ngamkhai paring da leiba L.I.S. Jangnong Phai village tanong na khaba ngamkhai sambal sing border pillar 62 gi manakta lamen tumhen bakharana lo na border fencing kakthatkibani fencing kakthalaba matung border lanthokuna senkhiba oigani meter sama yankhairom sangna border fencing gi makong nifutare rom makhongda ningthina kakthalaba matung inthuduna thamlamba tha asigi taratarukta thengnakhibani ngamkhai sambal thadallaga inthuraga thamlamba do border road task force BRTF ki construction team amana mafam adu dalakpada thengnakhibani haire Ngamkhai sambal thadat lamba adu New Somtal area manak border pillar 62 amasung subsidiary pillar 62/2 gi maraktani kakthalamba adu January 12 amasung 15 gi lonabada sathakibani ngamkhai sambal thadat amliba mafam adu dagi chaurakna kilometer makhai amarom chatlaga mi tabani haire L.I.S. Jangnong Phai khulasi Yamna pikpak kuki khul amani khul asi yum yankhai humpurom leibani police official singna makhata na phongdorakpada miscreant sing aduna ngamkhai sambal kakthatpado portable generator siznaduna posing kakthatpani mamang sahi lising ani kunmanga gi December ani gi numidang dasu Central District ki Joldam khulda leiba border pillar 67 gi manak meter samayang khaidagi na chani phawbarom sangna ngamkhai sambal thadatpagi thawdoksu thokibani athawbasingi mung manungda mateng pangmi makha sa tharakpo ina apunba khundrakpam kendra tengbang lupna sinduna nipalak suba athawbasingna mateng pangbagi thoram ama pangthokre thoram asida punna imung taraj sel amadi potlamsing mateng pangduna ikai khumnaba utki leibaki damak thawai katkhaba athawbasingi mung manungda
खरदंग ओइरबसु मतेंग पांगनबगी वाखलोंद थौरम असि पांगथोकपनि हाइरे Karau Kendra ki MLA Laurembam Ramesor Maitena Waithau Siru da Nongna Saba Waithau Siru Baptist Church ki building ama ngarang sangha tuna miyamda khusina khre Waithau Siru Village Authority na sinduna pangthokiba sangha bagi thoram asida saru yaraduna MLA Laurembam Ramesor na hai Manipur da khundaminari ba kanglum furup khudingmakna lamdam asi mahosagi phibamda hanjil laknana ba punna honaminasi Mahana Kendra Sigi MLA oina thau purakpadagi hauraga ngasi phawba Kendra sida lairiba Crystal Lining da thajaba miyoi singi church mapan saduna khusinaba ngamkhre ngasi saba loiduna miyam da khusinari Waithau Siru Baptist Church asi khulasi gi miyam gi yenglaga mahangna changba chenpham puthoktuna sabani matam kayadagi hauraga khulasi gi matik saba church building laitabana awaba kaya thengnara badu ngasi dagi koklagani haiki State asida bank branch masing khangdana lairabasu lupa lakh ani lising humpugi subsidy yawba subsidized home loan pidaba simak laibak thibani haina panthoibi housing finance company limited PHFCL gi chairman cum managing director Thoksom Hemona phongdokre WAPHAM asi uripok tongbram laikaida laiba finance company asigi office ta pawmising ko unaba amada Hemona hai Bank masing khangdana lairabasu development gi growth langna bathabak amata paikhatrabadi kanaba leite Reserve Bank of India na salaiba National Housing Bank da register tawba laiba asigi housing company mawudra gi manungda Zalairiba panthoibi housing asina financial sector da Manipur bo saktak pada achoba thogdang lauri laiba asigi awang nongpok state sing gi oini han han ba housing company oriba PHFCL asi Sarfasi Ek lising ani gi makada Ministry of Finance na masakhanglaba institute ama oiba ngamle haike Housing Nalit ki mahiroi amadi oja singna start up ki wakhalonda punna thabak tawminaduna leba asigi chawkha thaurangi dabak anoba lambiya na ba honari basi National Institute of Electronics and Information Technology Nalit ki Director General Dr. Mandan Mohan Tripathina Phongdokre Mahaki Manipur Khongsat Kamari Lainana Nalit Imphal ki Seminar Hall da pangthokiba thoram amada Phongdokibani Director General Dr. Mandan Mohan na makhatana hai lamdam asigi miyamna thengnariba saitheng sing maruoina semilonda sothariba si phangana nauba innovative idea kaya puthokpagi tangai phadaba lei artificial intelligence ki lamda malem ge honglokliba ahongba sida leiba sichu yawba ngamnaba center lenga ki AI mission gi makhada anobo khongthang kya lokhatpada natana infrastructure kya su semkat sagatli haiki makhatarakpada mapangi pausing taminasi
US President Donald Trump na Canada, Venezuela amasung Greenland bo US territory de yaure haina utpa United States of America gi anoba map ama social media da thagalakre. Assam gi Kokrajhar district da Boro amasung Adivasi community gi marakta khut thoknarakpada miyoi ama sikre amasung wathok asi hena chawrakpa yabagi phibam leibana Assam Leigakna Kokrajhar district da Rapid Action Force RAF deploy tawduna thamkibaga loinana matam kharagi oina mobile internet service athingba thamsitkre. Lupa crore chatruk yankhai omgi oigadaba sasinaba input tax credit ITC scam nga mari leinana Enforcement Directorate ED na Manipur, Jharkhand, West Bengal amade topa state kaya paktakna search operation sathari haina agency ki pauna makhatana phongdorak. Karnataka ki Director General of Police Civil Rights Enforcement ke Ramachandra Rao na mahaki official chamber da tongan menupi kharaga na taba sajat chatpagi video social media da viral oirakraba matung Ramachandra Rao na video adu samjin sajin bani harabasu Karnataka gi Chief Minister na thawdo asi haksin na lawbaga loinada akan baya thang pirakpadagi DGP ke Ramachandra Rao suspend tawkhre. Karnataka gi Home Minister Parameswarana phongdokibada thawdo asi ki matangda kupna thizilagani amasung maral gi matung ina dismiss tawrakpai ai haiki. US ki state ama oriba California da laiba Galactic Resource Utilization Space GRU Space kauba startup company amana thagi leimaida malemgi hanba hotel semgan aba thorang tawre haina lauthoki baga loinana hotel asida leigadoriba guesting $1 million ama deposit tawduna booking tawba yaragani haidi lunar hotel asi GRU Space da Kumja lising ani kunthani thoida hangdokna ba pandamsu thamli GRU Space na tha asigi tarani thoida hotel asida guest oina laina bagi booking tawna ba website hangdokhi baga loinana maral leiba amasung adventure traveler singna lunar hotel da laina bagi booking tawrakpa yagani haire. Sainagi Vice Premier hi lifhengna malem da amohana jungle lo haloi dobani haina section warol thamkre. Bangladesh da leiba asigi masing yamdaba phurup singmu phuraga hatpagi thawdok lepa leitana thoklingai cherakta leibak adugi sithhaningai oraba paramilitary force rapid action battalion RAB gi personnel ama miyam gi mob amana phubada sikre haire. Local media thadorok report amangi matungna Chittagong da miyamna phubada laikidraba personnel asi Abdul Malif Kawi amasung mahak RAB gi deputy assistant director ni thawdo aduda atopa personnel ahumsu asok apan nangki mob asna maram oiduna tonga no police officer kyaso miyamna phajinki hari. Uganda gi military chief Mahuji Kaineru Gabana Michen Oikraba opposition lusingba Bobby Wine gidamak nungaitaba phongdokpaga loinana police na pung nipan gi manungda sangjarakadabit haina aroiba matam thakre. Center lengang ni MG Narega gi mahut sinkraba BG Ramji ek asigi mayokta Congress na khongjang sangsilakpagi saruk ama oina Congress lusingba Rahul Gandhi na achoba ek asida miyam da sahi amada numit chama kunmugani thabak pigani harabasu akhanaba sector kharagi scheme khaktada pai onsin kibana maram oiraga BG Ramji na local panchayat singi mapangal sontha hanbada natana MG Narega gi matamda leiramba sinmi singi ligen gi oiba ngaksen gi thabak thorom sing adu makhatana lehendana ba honarak lagani aikhoi khudingmang na ek asigi mayakta kholau laukhisi haikre.
Juventus Healthcare brand ama oina thupsinbagi wafam leite haire. Reliance Jiona mamangdigi hauna leibak asigi tongan mafamda lambigi safety gi awareness piduna lakibagi makha tarakpo oina kunthatare suba road safety awareness manka mari lenana Reliance Jiona tha asigi anganbadagi hauna Imphal gi tongan mafam singda lambigi safety matangda miyamda awareness pikre. Makha tarakpada sanabagi pau pisure. All India Football Federation na Emilia Balberdi bu India gi senior nupi football team gi coach hapkre. Costa Rica gi masai sahi kunthama pansurabi Balberdi na sahi asigi March thada pangthoknaba matam lepliba AFC Women's Asian Cup Australia 2026 ki damak Turkey gi Antalyada sem sariba India gi game ta yaukre. Mahangna hauze ki coaching staff Crispin Setri Priya PV amasung Mario Loidada mathau tawduna India gi senior national team asigi mapangal hapkadauri. Thangta Mahikol Yumna Muidro Makha Lekai gi Sanglenda Sathariba Anishuba Khelo India State 11 Thangta Championship lisingani kunmanga kuntaru ki ngarang Nini Sanba numit ki Punaba Ahanba under 14 boys ki KG Nipumapan Makagi Kangupta Achipa Thangta ki El Yohen Bana Gold Luang Thangta Academy gi Loyana Silver Amasung Palula Sigi P Indrasena bronze medal laukre. Lamlong Thongkhong da laiba artificial ground da sathariba taranipan suba Manipur State League lisingani kunmanga lisingani kuntaruk ki ngarang sanakiba mesingda Manipur Police Sports Club Utlau FC amasung Pathap FC Lilong maipakuna full point phangkre. ON Digit World Tennis Master MT 400 Joypur da India gi mohsinu saruk yariba Manipur gi Nomaitem Dilips chahi humpu manga gi mathaki men's singles amasung doubles ki semi final match singda maiti bandangduna final yoksinba ngamkhidre. Kwan Kido Federation of India gi lamjing makhada Kwan Kido Association of Jammu and Kashmir na sinduna January 13 tagi 19 phawba Jammu and Kashmir da pangthokiba Tare Suba Nation Kwan Kido Championship lisingani kunmanga lisingani kuntarukta Manipur gi Kwan Kido team na gold kuntha taret silver mari amasung bronze nipal yauna puna medal dipugama pal lawduna jauna mai palakre. All Manipur Volleyball Association gi midyang makhada Social Welfare Club Yumda Muidom Thiam Laisangkhong Imphal West na sinduna club ki sanabungda sathariba Anishuba Khuraizam Ranjana Devi Memorial Men's Open Volleyball Tournament lisingani kuntarukta Manipur Police Sports Club na YMDO Hairangoi Thongbo Struck Set Singda Mighty Bapi Kre. Wabagai Mairembam Youth Development Association na sinduna sathariba Ahanba WMYGA Trophy ki ngarak sanakiba me singda KYC Nambol Yumbu WMYGA Wabagai Mairembam Maipakre. Manipur gi puwari ga sagona da laklaba malem gi manungda Manipur khakta da phangba tanglaba sa makhal ama oiriba sagol poni musilakpagi nungnangba phawduna makhoi bukanna bhonari ngai cherak asida sagol buhra laga lalon makhutpu amagi mioi ahum phagatpa ngamkhre. Imphal East ki All Star Kyamge gi ground sathariba Anishuba 5A Aside Village Open Football Tournament lisingani kuntaruki ngarang sanakiba match da Khongjom FC na Isok FC bu penalty shootout ta pansil ani shunoda mighty bapi kre. Tournament asigi ngarang sanakiba topa match amadana pun baraptina Lamlai FC bu pansil mari anida mighty bapi ke.
खेलो इंडिया विंटर गेम्स लिसिंग अनि कुंतरुक लद्दाख की NDS स्टेडियम लेहादा हौदोखरे लद्दाख की लेफ्टिनेंट गवर्नर काबिंदर गुप्तना अथोइबा मिथुंग ओइना सरुक यादुना विंटर गेम्स असि हौदोखिबनी अमदी NCK एलांग खांगपोपी मखा लेकाई कक्सिंग डिस्ट्रिक्ट न सिंदुना एलांग खांगपोपी मखा लेकाई प्लेग्राउंड सथरिबा निशुबा सेक्रीफाइस ट्रॉफी ओपन 5-man साइड फुटबॉल टूर्नामेंट डे एंड नाइट लिसिंग अनि कुंतरुक दंगरांग सानखिबा टूर्नामेंट असिगे अरोइबा मसुंग मरी सुबो क्वार्टर फाइनल दा बुलेट FC ना लोयुम FC बु पांसिल अमा सुनो द माइटी पिदुना सेमीफाइनल चंखिबगा लोइनना सेमीफाइनल लाइन अप लोइसख्रे दोसलपदा मरोइबा पाव अमहना रिलीफ कैंप तरा मरी की रिपोर्ट पिखलंगनबगी टामिटल कमिटी दा सुप्रीम कोर्ट ना खमनख्रे जनवरी 23 की खोंगचत सिंथा लेप्तुना फुरुप खुदिंग मंगदा सरुक याबिउ हाइना YK जुरेना फोंदोरक सासिनबा JST ITC केस कंपनी लेदरा मणिपुर याउना स्टेट खरदा ED ना रेट चथख्रे ngasi harau kumai mela house na singba tawbada universal margins organization athingba thangkhre ngamkhai sambal khabi thaba quality yaudamana irai lai na kakhatpa ngambani hana police na khongdorake census pangthok pugi mayokta matam gi sangsurak pakhongjang na miyamna sawgat piwani JFD na khongdorake sahi humudra manga surabi nupi ama mayumda tamthina hatok lamne Janman Road Tiger Road Puku की refugee city बखोई की lifeline ने हाइबा WAPHAM ZUF ना याकिद्रे इंडिया लाइना ना मणिपुर की मथक ते सथरिबा लोइलम की लिस्ट खुदक त लेप कदमनी हाइना अमुकोन खोंदोरक पेपांग ना मणिपुर की स्टेट डे की थरम बॉयकॉट लाउथोख्रे कंगलै पाकैदों दे इंडिया सरू अमो ओरखिदि हाइना पेपांग ना खोंदोरक अमदी मितैना कौपु चंगबंगम लक्तबसी मितै की हरकफम मांगनबगी अचौब खुदम हाइना जयचंद्र को थौतमना हिजरिबा पाउसिंग असिग लोइनना उनकी की फोंगलिबा पाउसे सिंगि लौथोक्सबा मरु ओइबा पाउसिंग मियामदा पिजबा लोइसिंजरी मखा तारकपदा मतम मतंगी वाफम अमदी राशि फल की थरम अमु मयाम पुन तामिनासी तुमनमको हौजिगी पुष्परानी लाइफम नमकाना तुमसे
ताबीरिबा मदि मियेंग ताबीरिबा सिंबु निर्मला थांजमना तराम नौचरी कोकनोना खुरुमजरी पुदुना लाक्चरीबा सी मतम मतम की वाफम राशिफल मणिपुर बुलानबुंग ओंथोकनबा होतनबा खुदकता लेपहल्लु क्याम कुइना बाबोक ओइखिगदौरिबगे हाइबसिने मणिपुरदा कोरोना वायरस लाइना लाइसा संदोरखिबा मतम अदुदा मियामना चही अनि हेना मपान थोकनबा नोंबा थबक सुबा नोंबा ngमखिदबदा नतना वायरस असिना मियोय क्यागी पुंसी पिखमनखिबा मियोय क्या अमना पॉजिटिव ओइबदगी सिनिंग चित्ता हिंगहोखिबा अदुददी मियामगी पुंसी अमसुंग सनमिलोंदा अवाबा चैथेंग पिरखि वायरस असि लाक्सिनख्रबा मतुंगदा सुफम नोंफम खंगदबा पोथापम पोथोक पुथोकपगी चांग हंथरखिबा अमदी ललोन इतिकता अचौबा चैथेंग मायोकनखिबा अदुददी ngasi phawba haugatpa ngamdana leiba yauri masigi matungda atopa virus laichat mathang sandorakpa amadi ising ichau thoktuna miyawgi maru oina longmi singda awaba chaitheng mayoknabadagi chathok pothok chathok marang kaina puthokpa ngamdabadagi awaba ma ikokjringaida haukiba chahi lising ani kunhomdoigi me ahomdagi illegal immigrant jinkuki jo narco terrorist singna लांदारक्तुना अपुनबगी सक्तम थुगाइदक्तुना कुकी सिंग खक्तगी ओइबा लेजिस्लेचर यावबा सेपरेट एडमिनिस्ट्रेशन गी डिमांड वाथोकी वारोइशन पुरकपा ngamdana लेरी चाही अहुम मपुंग फाजलकलबा वाथोक असिगी मतंगदा येलो फुरुक की मितै सिंगना अपुनबगी सक्तम थुगाइनबा लांदारखिबा सिंगी मायोक्ता लान ngakpagi thabak chathabada nakal anigi marakta khulai gi muknaba arm conflict maram oiraga लांजेनरखिबा मियोय लिसिंग हुमफो हेनबना लैंगाकना हांगबा रिलीफ कैंपसिंग यावना मरनाई खंगना जानबगी युम अमदी असानबा युम सिंगना चिंगबदा चंगजफम लौदुना लैनरे लोइनना खुलाइगी मुकनबदा मियोय चनीगा हुमफोगी पुंसी खांगु थक्ता पिखमनख्रे वाथोक असिगा मरी लैनना कुकी सिंगना नेशनल हाईवेदा मितै सिंग चथोक चसिन तौबदा थिंजिलखिबा अदुना फ्री मूवमेंट यादना लैरी अमरोमदा सेंट्रल गवर्नमेंटना वाथोक असिगी वारोइसिन पुरकनबा लौखलकपा खोंगथांग ओइना मैतै अमसुंग कुकी कांगलुकी मियोय सिंगी मथक्ता चथोक चसिन यादबा बफर जोन सेमखिबा असिना मरम ओइरगा कांगलुप अनिगी मियाम मरक्ता तोखाई तानबगी मरु हुनबा ओइना थोगलखिबा असि लाइबक थिबनी लॉ एंड ऑर्डर की सब्जेक्ट स्टेट की सब्जेक्ट ओइरबसु स्टेट ना लॉ एंड ऑर्डर कंट्रोल ngamdaba amadi ruling MLA singi marakta luchingba sinmak pambagi phamba lan chatharakhibadagi central government na assembly animated suspension da PR laingak thamjilakhiba adu chahi ama mapung phajilakadore state asida tangdu laita daba amadi miyam gi laingak laitaba asina chingbasing asina maram oiraga मियामगी महौसागी पुंसिरोलदा खमथेंगना अवाबा मायोकनरी इलीगल इमिग्रेंट सिंगी अपुनबगी सक्तम थुगाइनबा अरोनबा एजेंडा अमगा लोइनना लांदारखिबा असना ई नाइ ताबा मैहौ लांगपोक यावबा हन्ना सुनबगी लानबुंगा पांखकनखिबदगी मैतै अमसुंग कुकी अनिगी मरक्ता मियाम खक्तना तना लमदम असिदा महौसादगी खुंदामिनरखिबा मियाम पुमनमक अवाबा मायोकनरिबा सिगी वारोइसिन पुरकनबा होनबदा कुकी कांगलुपकी माइकैदगी सिखांग खांगदुना लैरिबा असि पोलोइदा अफबा फल फंगनी थाजदे चिनकुकी जोगी खुलाई पाइबा लालौलुप सिंगी अमदी CSO सिंगना अपुनबगी सक्तम थुगाइनबा सिंगनदुना अतमनना मितैदा लांदाबगी हंदोक्तुना नागा कांगलुपता ओनसिनदुना लान चथबा हौरखिबा सिना स्टेट असि लोइखम नाइदबा हनपुंग ओंथोकनबा होनरिब्रा असिना मसिना इंडिया गवर्नमेंट कयाम कोइना कुमहै येंगदुना लैखिगदगे अमदी करंबा मतमदा तंगदु लैताबा पुरकदगे हाइबा वाहंगी पाउकुम मियामना खंगबा पामे मसिनि पुजरकलिबा मतमतमगी वाफमदा मखा तारकपदा राशिफल अमुक तामिनसे Nasi Rasifal asibu ibirakpa Dr. Wangkem Zibol Singh Assistant Professor Biotech Genim Singh Mayrong Impal Nasi Tangku Mathoy Tha Ama English Singh Ani Kun Gatarok Imsakai Sanumet Pairen Gi Humni Panba Numit Asida Gi Rasifal Taminase Ahan Bada Mes Rasi Wakal Thokpada
ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯐꯪꯖꯕ, ꯂꯦꯡꯗꯕ ꯂꯟ ꯇꯥꯟꯁꯤꯟꯕ ꯉꯝꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯐꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯠꯀꯅꯤ꯫ ꯕ꯭ꯔꯤꯖ ꯔꯥꯁꯤꯗ ꯑꯉꯝꯕꯒ ꯅꯛꯅꯕꯅ ꯅꯔꯥꯜ ꯃꯌꯦꯡ ꯇꯥꯕ ꯌꯥꯕ ꯄꯣꯔꯝ ꯁꯤꯟꯕꯗ ꯈꯟꯊꯕ ꯌꯥꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯋꯥ ꯇꯥꯅꯧ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯆꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯑꯁꯥ ꯆꯥꯎꯕꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯈꯟꯕ ꯈꯨꯗꯤꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ, ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯕ, ꯑꯐꯕ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯐꯪꯕꯗꯤ ꯁꯣꯏꯗꯦ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯀꯔꯀ ꯔꯥꯁꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ, ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯖꯒꯅꯤ꯫ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯇꯥꯡ ꯆꯥꯔꯤ꯫ ꯃꯤꯋꯥ ꯂꯧꯕ, ꯏꯔꯥꯡ ꯄꯨꯕꯗꯤ ꯃꯥꯡꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯄ ꯌꯥꯒꯅꯤ, ꯅꯤꯡꯍꯟꯅꯒꯅꯨ ꯑꯃꯗꯤ ꯑꯁꯥ ꯆꯥꯎꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯨ꯫ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯊꯧ ꯄꯥꯡꯉꯨ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯗꯕꯅꯤ꯫ ꯍꯌꯦꯡꯒꯤ ꯈꯜꯂꯒ ꯑꯔꯨꯕ ꯊꯧꯔꯝꯗꯤ ꯂꯦꯞꯊꯣꯛꯄꯅ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯝ ꯍꯧꯍꯟꯈꯣ꯫ ꯇꯨꯂꯥ ꯔꯥꯁꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯟꯕꯤꯕꯅ ꯊꯥꯖꯗꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯗꯤ ꯁꯣꯏꯔꯣꯏ꯫ ꯍꯟꯊꯕꯗꯤ ꯈꯟꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯨꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯤꯇꯣꯞꯀ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯂꯩꯔꯕꯁꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯗꯤ ꯑꯣꯏꯒꯅꯤ꯫ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯄꯅ ꯌꯥꯏꯐꯕ ꯍꯦꯟꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤ ꯁꯥꯎꯕ ꯐꯤꯡꯕ, ꯆꯤꯟꯗ ꯄꯧꯗꯥꯅꯕ ꯑꯃꯗꯤ ꯍꯣꯌꯥ ꯐꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯅꯛꯊꯤꯅ ꯅꯔꯜ ꯐꯣꯏꯗꯠꯄ ꯊꯣꯛꯀꯅꯤ꯫ ꯃꯇꯝ ꯍꯧꯍꯟꯈꯤꯕꯅ ꯐꯩ꯫ ꯂꯩꯁꯥ パꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ꯫ ꯃꯀꯔ ꯔꯥꯁꯤ ꯍꯔꯥꯎꯕ, ꯈꯨꯆꯥꯎ ꯊꯥꯕꯒꯤꯁꯨ ꯀꯥꯟꯅꯕ ꯐꯪꯖꯕ ꯅꯨꯃꯤꯠ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯥꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯦꯛꯅꯕꯗꯤ ꯆꯣꯞꯍꯟꯕ ꯍꯣꯠꯅꯔꯛꯀꯅꯤ, ꯑꯣꯟꯁꯤꯟꯅꯔꯨꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯂꯧꯁꯤꯡ ꯅꯠꯇꯅ ꯄꯥꯝꯕꯩ ꯈꯔ ꯇꯥꯔꯒꯗꯤ ꯑꯆꯨꯝꯕꯅ ꯃꯥꯡꯑꯣꯏꯅꯧ, ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ꯫ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯂꯟ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯥꯡ ꯆꯥꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯕ ꯋꯥꯠꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯕ ꯍꯦꯟꯕ, ꯅꯤꯡꯍꯟꯅꯗꯕꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕꯁꯨ ꯍꯦꯟꯕ, ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯀꯣꯟꯁꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦ꯫ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯄꯤꯂꯔ ꯑꯃꯗꯤ ꯈꯨꯖꯤ ꯊꯦꯛꯄ ꯍꯥꯏꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯩ ꯑꯃꯗꯤ ꯃꯇꯝ ꯀꯌꯥ